ꯑꯊꯣꯏꯕ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯍꯥꯛ ꯎꯃꯪ ꯑꯃꯗ ꯃꯊꯟꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯟꯇ ꯀꯛꯉꯥꯎꯅꯅ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯐꯝ, ꯂꯝꯕꯤ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝꯁꯤꯡꯗ ꯀꯩ, ꯁꯑꯣꯝ ꯑꯃꯗꯤ ꯂꯝꯍꯨꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯈꯜꯂꯝꯃꯤ, ꯀꯝꯗꯧꯕꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯊꯠꯇꯨꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯊꯣꯛꯂꯨꯔꯒꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯝꯗꯧꯕ ꯍꯥꯠꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯀꯗꯥꯏꯗ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯑꯁꯨꯝꯅ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯊꯣꯏꯕ ꯁꯥꯁꯤꯡ ꯑꯗꯨ ꯀꯤꯖꯕꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯎꯀꯛ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯔꯤꯃꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤꯅ? ꯑꯩꯅ ꯅꯤꯡꯁꯤꯡꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯕꯨ ꯄꯨꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯍꯥꯛ ꯑꯁꯤꯕꯕꯨ ꯄꯨꯕ ꯂꯥꯏ ꯑꯃꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯩꯕꯨ ꯀꯔꯤꯒꯤ ꯁꯤꯍꯟꯕꯤꯔꯤꯕꯅꯣ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ, ꯅꯠꯇꯦ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕꯁꯤꯅ ꯀꯗꯥꯏꯗ? ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯁꯤꯡꯅ ꯃꯐꯝ ꯀꯗꯥꯏꯗ? ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯍꯟꯕ ꯑꯣꯏꯊꯣꯛꯂꯔꯣই꯫ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤꯃꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯃꯗꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯕ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯊꯣꯏꯕ ꯋꯥ ꯑꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯌꯨ, ꯀꯔꯝꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯕꯨ ꯐꯪꯒꯅꯤ? ꯃꯄꯨ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯒ ꯆꯠꯀꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯔꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯅ ꯄꯦꯟꯖꯔꯕꯗꯤ ꯅꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯊꯤꯟꯕꯤꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪꯅꯤ꯫ ꯑꯊꯣꯏꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯣꯟꯊꯔꯨꯔꯕ ꯃꯇꯨꯡꯗ, ꯐꯔꯦ, ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯒꯤ ꯆꯠꯄ ꯍꯧꯒꯅꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ? ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯊꯧꯅꯥꯗ ꯂꯩꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯑꯩꯈꯣꯏ ꯁꯤꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯔꯣꯏꯕꯗ ꯀꯩ, ꯁꯑꯣꯝ ꯑꯃꯗꯤ ꯂꯝꯍꯨꯏ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯈ꯭ꯔꯒꯅꯤ꯫ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ, ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ꯫ ꯃꯁꯤꯗꯤ ꯑꯩꯅ ꯁꯦꯝꯕ ꯃꯤꯇ꯭ꯔꯪꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗꯅꯕ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯂꯨꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯥꯡꯍꯟꯕꯤꯈꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯅꯨꯄꯥ ꯃꯆꯥ꯫ ꯑꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯍꯥꯟꯕ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯤꯕ ꯄꯨꯕ, ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ, ꯃꯁꯤꯗ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯕ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯤꯕ ꯃꯍꯥꯛꯀꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯑꯁꯤꯒꯤ ꯆꯩꯔꯥꯛ ꯑꯁꯦ ꯄꯤꯔꯤꯕꯅꯤ꯫ ꯑꯊꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯎꯟꯁꯥ ꯌꯥꯎꯗ꯭ꯔꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯋꯥꯈꯜꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯨꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫
ꯑꯁꯤꯕ ꯄꯨꯕ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯅꯪꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯅꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯅꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯕꯅꯤ ꯑꯩ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯋꯥꯔꯤ ꯁꯩꯔꯦꯡ ꯀꯌꯥ ꯏꯕ ꯑꯏꯕꯁꯤꯡꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯍꯥꯟꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯊꯧꯒꯜ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯞ ꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯑꯅꯤꯁꯨꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯣꯔꯣꯛꯇ ꯂꯪꯊꯗꯨꯅ ꯍꯥꯠꯄ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯑꯊꯣꯏꯕ ꯑꯁꯨꯝ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯄꯗ ꯅꯨꯄా ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯔꯪ ꯑꯃꯗ ꯊꯝꯕꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯔꯝꯃꯤ ꯑꯊꯣꯏꯕꯅ ꯆꯤꯡꯂꯥꯏ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯔꯪꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯂꯒ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯗꯨꯁꯤꯡ ꯑꯗꯣ ꯆꯠꯇꯕꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯣꯠꯂꯤꯕꯅꯤ ꯀꯨꯏꯔꯔꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯇꯃꯛ ꯃꯉꯥꯏꯔꯦ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯕ ꯌꯥꯔꯒꯗꯤ ꯑꯩ ꯃꯈꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯅꯤ ꯁꯥꯟꯅꯧ ꯁꯥꯟꯅꯧ ꯊꯣꯏꯕ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯒ ꯉꯁꯤꯗꯤ ꯏꯁꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯌꯨꯀꯣ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯅꯍꯥꯛꯅ ꯃꯈꯣꯏꯁꯤꯡꯗ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯦ ꯁꯟꯗꯣꯛ ꯃꯈꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯍꯜꯂꯨ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯁꯦ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯊꯣꯏꯕꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯄꯥꯞ ꯀꯌꯥ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯔꯣꯏ ꯍꯣꯏ ꯑꯩ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯗꯁꯨ ꯈꯪꯍꯟꯒꯦ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ ꯑꯊꯣꯏꯕ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯣꯏ ꯐꯅꯤ ꯑꯩ ꯂꯥꯛꯆꯔꯒꯦ ꯑꯊꯣꯏꯕ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯃꯗꯤ ꯆꯤꯡꯂꯥꯏ ꯑꯗꯨꯗ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯗꯨꯅ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯨꯝꯁꯨꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯍꯨꯝꯁꯨꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯎꯗꯦ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯀꯩꯃꯤ ꯑꯗꯨꯅ ꯐꯠꯇꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯐꯨꯝꯈꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕు ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯅꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ ꯀꯩꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯤꯕ ꯄꯨꯕ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯊꯋꯥꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯊꯣꯏꯕꯅ ꯀꯩꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯩꯕ꯭ꯔꯥ ꯅꯍꯥꯛꯅ ꯃꯁꯤ ꯄꯨꯝꯕꯁꯤ ꯉꯥꯛ ꯁꯦꯜꯂꯤꯕ꯭ꯔꯥ ꯃꯁꯤ ꯅꯠꯇꯕ ꯃꯐꯝ ꯑꯇꯣꯞꯄꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯦ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡꯕꯨ ꯁꯦꯟꯅꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯒꯅꯤ ꯅꯪꯅ ꯁꯥꯟꯅꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯑꯊꯣꯏꯕ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯤꯍꯥꯠꯄ ꯐꯪꯈꯤꯗ꯭ꯔꯕ ꯑꯗꯨ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯝꯃꯤ ꯀꯩꯃꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯖꯅꯤꯡꯉꯤ ꯀꯩꯃꯤ ꯑꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯂꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯊꯣꯏꯕ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯆꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯈꯤꯕꯅꯤ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯔꯦ
ꯑꯊꯣꯏꯕ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ? ꯅꯪ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ? ꯏꯆꯦꯒꯤ ꯕꯨꯡꯉꯣ, ꯅꯪ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ. ꯏꯆꯦꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯅ ꯏꯟꯒꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯏꯆꯦ, ꯏꯆꯦꯕꯨ ꯀꯅꯥꯅ ꯍꯥꯠꯄꯒꯦ? ꯃꯍꯥꯛꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ. ꯑꯊꯣꯏꯕ, ꯃꯗꯨ ꯏꯆꯦ ꯍꯥꯏꯔꯔꯣꯏꯒꯦ. ꯏꯆꯦꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯅꯤ. ꯅꯈꯣꯏꯒ ꯑꯃꯨꯛ ꯄꯨꯟꯕꯁꯨ ꯐꯪꯂꯔꯣꯏ. ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ. ꯌꯥꯔꯣꯏ, ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯨ. ꯑꯩ ꯋꯥꯐꯝ ꯑꯁꯦ ꯈꯪꯅꯤꯡꯕꯒꯤꯗꯃꯛ ꯏꯆꯦꯕꯨ ꯀꯧꯖꯕꯅꯤ. ꯏꯆꯦꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯒꯅꯤ, ꯉꯥꯎꯁꯤꯟꯅꯒꯅꯤ. ꯀꯅꯥꯒꯤ ꯋꯥꯁꯨ ꯇꯥꯔꯣꯏ. ꯐꯔꯦ, ꯏꯆꯦ ꯍꯥꯏꯔꯒꯦ. ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯅꯪ ꯃꯈꯣꯏꯕꯨꯗꯤ ꯃꯤꯔꯥꯏꯒꯅꯨꯀꯣ. ꯏꯆꯦꯕꯨꯗꯤ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ. ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯕꯅꯤ. ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯤ ꯏꯆꯦꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯌꯧꯍꯟꯈꯤꯕꯅꯤ. ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ. ꯑꯩ ꯃꯥꯕꯨ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯋꯥꯔꯣꯏ. ꯃꯥꯕꯨꯁꯨ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ. ꯃꯗꯨ ꯌꯥꯗꯦ. ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯌꯨꯝꯖꯥꯎ ꯑꯗꯣ ꯂꯝꯖꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣ. ꯏꯆꯦꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯒꯅꯨ. ꯆꯦ, ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯩꯅ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯏꯆꯦꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯝꯂꯣꯏꯗꯕꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨ. ꯐꯔꯦ, ꯏꯆꯦꯁꯨ ꯆꯠꯂꯒꯦ. ꯉꯁꯤ ꯏꯆꯦꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯎꯕ ꯐꯪꯖꯕꯁꯦ ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯃꯇꯝ ꯄꯨꯝꯕꯗ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯊꯣꯏꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯍꯥꯛ ꯅꯠꯇꯕ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ. ꯇꯥꯂꯛ ꯑꯗꯨꯗ ꯀꯩꯃꯤ ꯑꯗꯨꯅ, ꯑꯊꯣꯏꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯦ ꯊꯣꯏꯕꯤꯕꯨ ꯆꯠꯍꯟꯈ꯭ꯔꯣ. ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯃꯥꯕꯨ ꯊꯥꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤ. ꯊꯣꯏꯕꯤꯗꯣ ꯑꯃꯨꯛꯇꯪ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯑꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ. ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯕꯨ ꯈꯟꯖꯤꯟꯒꯅꯨ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯥꯛꯇꯅꯤ. ꯊꯥꯖꯗꯕ ꯀꯌꯥꯅ ꯑꯉꯛꯄ ꯊꯧꯑꯣꯡ ꯄꯥꯏꯈꯠꯂꯝꯕ ꯐꯠꯇꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯅꯤ. ꯂꯥꯛꯂꯣ, ꯃꯊꯪꯒꯤ ꯈꯣꯡꯆꯠ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ 4ꯁꯨꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯑꯁꯤꯕ ꯄꯨꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯈꯣꯡꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ. ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯤꯕ? ꯍꯣꯏ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ. ꯍꯌꯦꯡ ꯑꯃꯨꯛ ꯑꯣꯏꯅ ꯆꯠꯂꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤ ꯀꯔꯤꯅೋ ꯎ ꯈꯔꯅ ꯁꯦꯝꯂꯒ ꯃꯈꯣꯏꯅ ꯇꯨꯝꯅꯅꯕ ꯁꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯂꯦꯟꯈ꯭ꯔꯤ. ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯆꯨꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯎꯅꯥ ꯈꯔꯅꯁꯨ ꯐꯛꯂꯣꯡ ꯑꯃ ꯁꯦꯝꯂꯝꯃꯤ, ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯊꯛ ꯑꯗꯨꯕꯨ ꯈꯟꯅꯅꯕ. ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯅꯅꯕ ꯇꯧꯔꯝꯃꯤ. ꯑꯊꯣꯏꯕ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯗꯗꯤ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ. ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯅꯕ ꯍꯩ ꯔꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯥꯅꯅꯕ ꯈꯔꯁꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯊꯣꯛꯍꯜꯂꯝꯃꯤ. ꯑꯊꯣꯏꯕ ꯄꯦꯟꯅ ꯆꯥꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ 4ꯁꯨꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯦ. ꯃꯐꯝ ꯑꯗꯨꯗꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯦꯞꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯅꯤ ꯊꯣꯛꯅꯔꯛꯇꯨꯅ ꯐꯨꯅꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯅꯍꯜꯂꯤꯕ? ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯂꯟ ꯊꯨꯝꯇꯕꯨ ꯌꯥꯝꯅ ꯃꯤꯍꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯕꯨ ꯂꯝꯕꯥ ꯌꯦꯡꯅꯍꯜꯂꯤꯕꯅꯤ. ꯑꯉꯝꯕ ꯃꯤꯑꯣꯏ ꯍꯥꯠꯇꯣꯛꯅꯍꯜꯂꯤꯕꯅꯤ. ꯐꯠꯇꯕ ꯈꯟꯕ ꯃꯈꯣꯏꯁꯤꯡꯗꯤꯅꯦ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ, ꯆꯩꯔꯥꯛ ꯄꯤꯕ ꯅꯠꯇꯅ. ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯇꯝꯊꯤꯅ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯝꯃꯤ. ꯂꯝꯍꯨꯏ ꯑꯗꯨꯅ ꯅꯣꯛꯅ ꯌꯦꯡꯂꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯊꯣꯏꯕ ꯇꯥꯂꯛ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯎꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, ꯌꯨꯝꯖꯥꯎ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯖꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡ. ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯑꯩꯅ ꯊꯝꯕꯅꯤ. ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯆꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯃꯗꯨꯗꯤ ꯌꯥꯔꯣꯏ. ꯌꯨꯝꯖꯥꯎ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ, ꯃꯈꯣꯏꯒꯤ ꯑꯆꯨꯝ ꯃꯔꯥꯜ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯐꯕꯁꯤꯡ ꯑꯗꯨꯒꯤ ꯈꯛ ꯊꯝꯕ ꯌꯨꯝꯖꯥꯎ ꯑꯃꯅꯤ. ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯪꯕ ꯌꯥꯔꯣꯏ. ꯃꯁꯤꯗ ꯁꯛꯈꯪꯗꯕ ꯆꯪꯂꯕꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ. ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯣ. ꯑꯩꯁꯨ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯔꯒꯅꯤ. ꯇꯧꯒꯗꯕꯅꯤ. ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯗꯨꯃꯛ ꯀꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯈꯤꯒꯅꯤ.
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯉꯥꯁꯨꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯣꯠꯂꯕ ꯁꯥ ꯉꯥꯁꯤꯡꯒꯤ ꯂꯩꯐꯝ ꯃꯣꯠꯂꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯒ ꯑꯃꯒ ꯐꯨꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯪꯒꯣꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯖꯤꯒꯤ ꯃꯆꯤ ꯄꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯠꯇꯕ ꯃꯣꯠꯂꯕ ꯃꯍꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯩꯖꯤꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯈꯔ ꯍꯟꯊꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯪꯒꯣꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯝꯊꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯗ 6ꯁꯨꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯃꯈꯛ ꯃꯩ ꯍꯧꯅ ꯏ ꯃꯆꯨꯗ ꯆꯦꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯩꯁꯥ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯤꯇꯪ ꯅꯛꯁꯤꯜꯂꯨꯕꯗꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯁꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ "ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯆꯩꯔꯥꯛ ꯄꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯒꯤꯗꯃꯛꯇꯅꯤ꯫ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜꯁꯤꯡ ꯑꯁꯦ ꯇꯥꯕꯗ ꯑꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯔꯨꯗ꯭ꯔꯕꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ." ꯑꯊꯣꯏꯕꯅ "ꯑꯩ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯦ, ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯅꯤ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ." ꯑꯊꯣꯏꯕ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯣꯟꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤ 8ꯁꯨꯕ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ 8ꯁꯨꯕ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯊꯣꯡ ꯑꯗꯨ 9 ꯁꯨꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ "ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯕ? ꯅꯨꯄꯥ ꯃꯆꯥ, ꯃꯁꯤꯒꯤ 9 ꯁꯨꯕ ꯊꯣꯡ ꯑꯁꯤ ꯐꯥꯎꯕ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯒꯅꯤ꯫ 9 ꯁꯨꯕ ꯊꯣꯡ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯣ ꯐꯖꯅ ꯈꯨꯝꯕ ꯇꯥꯏ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯁꯤꯕꯨ ꯄꯨꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯊꯣꯡ ꯑꯁꯦ ꯃꯁꯤꯗ ꯍꯥꯟꯅ ꯆꯪꯂꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ 2ꯁꯨꯕ ꯊꯣꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯠꯇꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯊꯤꯅ ꯊꯧꯔꯤ ꯑꯗꯨꯅ ꯀꯟꯗꯨꯅ ꯐꯨꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯋꯥꯕꯅ ꯂꯣꯏꯔꯕ ꯏꯅꯥꯏ ꯇꯥꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯤꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯍꯪ ꯍꯪꯂꯨꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯨꯅꯃꯛ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯗ 2ꯁꯨꯕ ꯊꯣꯡ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ 2ꯁꯨꯕ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯏꯪꯅ ꯆꯤꯛꯂꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌా ꯑꯃꯁꯨ ꯍꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯌꯥꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯕ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯅ ꯂꯩꯇꯦꯡꯂꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ "ꯂꯥꯎ, ꯆꯪꯉꯛꯎ." ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ "ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯐꯝꯅꯣ? ꯑꯁꯨꯛ ꯅꯤꯡꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯤ ꯑꯐꯕ ꯃꯤꯑꯣꯏ ꯈꯛꯇꯒꯤꯅꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ මꯐꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯩꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯐꯝ ꯀꯌా ꯑꯃꯁꯨ ꯂꯩ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯆꯪꯕ ꯉꯝꯒꯅꯤ." ꯑꯊꯣꯏꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯅꯤꯡꯃꯟꯈꯤꯕꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯍꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯐꯖꯔꯕ ꯂꯨꯔꯕ ꯂꯣꯛ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯃꯄꯥꯟ ꯑꯗꯨꯗ ꯐꯖꯔꯕ ꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯠꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯌꯥꯝꯅ ꯐꯖꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯅ ꯁꯅꯥꯒꯤ ꯉꯥꯁꯤꯡꯁꯨ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯖꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯨꯔꯥꯛ ꯑꯃꯈꯛ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯃꯐꯝ ꯑꯁꯤ ꯐꯖꯗ꯭ꯔꯥ?" ꯑꯊꯣꯏꯕ ꯀꯨꯔꯥꯛ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯅꯍꯥꯛꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ?" "ꯉꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯟ ꯀꯥꯡ ꯈꯨꯗꯤꯡꯃꯛꯁꯨ ꯋꯥ ꯂꯣꯏꯅ ꯉꯥꯡꯕ ꯉꯝꯃꯤ꯫ ꯑꯉꯛꯄꯅꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯖꯅꯤꯡꯉꯤ꯫ ꯅꯈꯣꯏꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯜꯗ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯗꯣ ꯁꯔꯨꯛ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯇꯝ ꯑꯗꯣ ꯉꯥꯏꯔꯒꯦ ꯃꯔꯨꯞ." ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯑꯊꯣꯏꯕ, ꯂꯥꯛꯑꯣ,
ꯑꯁꯤꯕꯨ ꯄꯨꯕꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯊꯣꯏꯕ ꯀꯨꯔꯥꯛ ꯑꯗꯨꯗ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕ ꯊꯣꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ꯫ ꯐꯠꯇꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯆꯤꯟꯁꯤꯡ ꯑꯗꯨ ꯍꯤꯡꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯀꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯔꯤꯁꯨꯕ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯅ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯤꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯔꯨꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯉꯥꯁꯨꯕ ꯊꯣꯡ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯍꯩꯕ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕ ꯃꯤꯕꯨ ꯍꯥꯠꯄ, ꯃꯗꯨꯒꯤ ꯊꯧꯑꯣꯡꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯟꯗꯨꯅ ꯎꯆꯦꯛꯁꯤꯡꯗ ꯁꯦꯠꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯆꯪꯂꯨꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯥꯄꯜꯁꯨꯕ ꯊꯣꯡ ꯑꯗꯨꯗꯃꯛ ꯉꯥꯏꯔꯦ꯫ ꯃꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯐꯝꯗꯨꯅ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡ ꯑꯊꯣꯏꯕ ꯀꯧꯖꯩ꯫ ꯅꯪꯅ ꯃꯐꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯎꯔꯛꯂꯕꯒꯦ? ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯂꯕꯒꯦ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯂꯝꯕꯤ 8ꯅꯤ꯫ ꯑꯔꯣꯏꯕ ꯂꯝꯕꯤ 8 ꯑꯗꯨꯗ ꯊꯣꯡ 4 ꯂꯩ꯫ ꯃꯗꯨꯒꯤ ꯑꯔꯣꯏꯕ ꯊꯣꯡꯗꯅꯤ ꯑꯩꯅ ꯆꯪꯖꯔꯛꯂꯤꯕꯁꯦ꯫ ꯂꯝꯕꯤꯁꯤꯡ ꯑꯃꯗꯤ ꯊꯣꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯃꯗꯤ ꯃꯁꯥꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯗꯨ ꯊꯦꯡꯅꯩ꯫ ꯑꯃꯗꯤ ꯅꯤꯡꯊꯤꯔꯕ ꯌꯨꯝꯖꯥꯎ ꯑꯃꯗꯤ ꯂꯩꯀꯣꯜ ꯑꯃꯁꯨ ꯑꯐꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯩꯍꯧꯏ꯫ ꯃꯗꯣ ꯂꯥꯏꯑꯣꯏꯈꯤꯗ꯭ꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯦ, ꯑꯩꯕꯨꯁꯨ ꯆꯪꯍꯟꯗꯦ꯫ ꯅꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯇꯥꯛꯀꯅꯤ? ꯑꯩ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯋꯥꯏ ꯄꯥꯜꯂꯤ, ꯃꯤꯅꯨꯡꯁꯤ ꯆꯦꯜꯂꯤ꯫ ꯋꯥ ꯉꯥꯡꯗꯨꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯥꯎꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤ꯫ ꯏꯃꯤꯠ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯐꯖꯔꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯎꯖꯗꯨꯅ ꯃꯗꯨꯒꯤ ꯐꯖꯕꯗꯨꯅ ꯄꯨꯛꯅꯤꯡꯕꯨꯁꯨ ꯄꯦꯜꯍꯜꯂꯤ꯫ ꯅꯍꯥꯛ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯂꯕ꯭ꯔꯥ? ꯌꯥꯅꯤꯡꯏ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯒꯅꯤ꯫ ꯑꯊꯣꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯤꯕ ꯄꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯂꯩ ꯑꯉꯥꯡꯕ ꯑꯃꯈꯛ ꯍꯦꯛꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯑꯊꯣꯏꯕꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯕꯅ ꯃꯗꯨꯕꯨ ꯅꯥꯊꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯂꯤꯕ ꯂꯩ ꯑꯗꯨꯕꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯖꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯄꯥꯈꯠꯅ ꯀꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ, ꯁꯦ ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ꯫ ꯑꯊꯣꯏꯕ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯪ ꯐꯠꯇꯕꯒ ꯃꯪꯂꯨꯔꯕ꯭ꯔꯣ? ꯈꯪꯗꯦ ꯏꯃꯥ, ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯏ꯫ ꯍꯧꯖꯤꯛꯁꯤꯕꯨ ꯑꯌꯨꯛꯂꯣ ꯅꯨꯡꯊꯤꯜꯂꯣ? ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯃꯤ? ꯋꯥꯈꯜꯒ ꯆꯣꯏꯔꯕ꯭ꯔꯅꯤ ꯅꯪꯕꯣ? ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯅꯤꯅꯦ, ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯃꯥꯅꯅꯦ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯕꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯎꯈꯤꯕ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯕꯨ ꯃꯥꯕꯨ ꯎꯕ ꯐꯪꯅꯅꯕ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯁꯤꯔꯥ? ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯩꯅ ꯎꯈꯤꯕꯒꯨꯝ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯑꯩꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛꯅꯤ, ꯅꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯊꯣꯏꯕ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯡꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ꯫ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯡ ꯑꯣꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯒꯤ, ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥ ꯃꯦꯝꯆꯥ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯍꯥꯏ ꯑꯊꯣꯏꯕ, ꯃꯤ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨ꯫ ꯏꯃꯥꯁꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫
ꯑꯊꯣꯏꯕ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡꯖꯤꯜꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯔꯕꯤ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯔꯤ?" ꯃꯤꯔꯥꯅ "ꯏꯃꯥꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯔꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ." "ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ, ꯅꯪꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤꯔꯥ?" "ꯃꯥꯅꯦ, ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯕꯨ ꯎꯗꯦ." "ꯑꯣ, ꯑꯩ ꯃꯇꯝ ꯈꯔ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕꯅꯦ꯫ ꯑꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯠꯂꯨꯕꯅꯦ." "ꯍꯌꯦꯡꯁꯦ ꯊꯕꯛ ꯁꯪꯕꯤꯕ꯭ꯔꯥ? ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯣꯝꯒ ꯈꯟꯅꯕ ꯄꯥꯝꯖꯩ." "ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ." "ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ. ꯍꯌꯦꯡꯁꯦ ꯃꯅꯤꯡ ꯂꯝꯄꯥꯛꯀꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯉꯥꯏꯕꯤꯔꯝꯃꯣ. ꯃꯗꯨꯗ ꯎꯅꯁꯦ." ꯃꯤꯔꯥ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯔꯨꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯍꯣꯏ, ꯐꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ." ꯃꯤꯔꯥ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯊꯣꯏꯕ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗ꯭ꯔꯦ. ꯅꯨꯄꯤ ꯆꯦꯟꯕ. ꯅꯪꯕꯨꯗꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ. ꯑꯩꯒꯤ ꯑꯣꯏꯔꯅꯤ. ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡꯗꯤ?" "ꯄꯥꯕꯨꯡꯗꯣ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅꯤ. ꯍꯜꯂꯛꯑꯅꯤ." "ꯏꯃꯥ, ꯍꯌꯦꯡꯗꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯑꯗꯕꯅꯤ." "ꯀꯔꯤꯕ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ?" "ꯁꯣꯏꯈꯤꯕꯅꯤꯗ ꯏꯃꯥ." "ꯌꯥꯔꯦ, ꯆꯥꯛꯇꯣ ꯆꯥꯔꯣ. ꯍꯥꯡꯆꯤꯠꯇꯤꯅꯦ ꯅꯆꯦꯒꯤ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ. ꯉꯟꯇꯥꯅ ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯗꯕꯅꯤ. ꯃꯥꯒꯤꯅꯦ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯀꯠꯅꯅꯕ." ꯑꯊꯣꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯦ ꯊꯣꯏꯕꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯤꯡꯅꯕ ꯂꯩꯇꯅ "ꯏꯃꯥ, ꯅꯆꯥꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯅꯍꯥꯛꯁꯨ ꯌꯥꯎꯕ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯝꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ "ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥꯗꯤ ꯌꯥꯎꯗꯦ." "ꯏꯃꯥ, ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ. ꯉꯁꯤ ꯏꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ, ꯃꯁꯤꯅ ꯏꯃꯥꯅ ꯍꯌꯦꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯅ ꯍꯤꯡꯒꯅꯤ? ꯏꯁꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯆꯒꯗꯕꯅꯤ. ꯃꯗꯨꯅꯅꯦ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ." "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ?" "ꯑꯗꯨꯕꯨ ꯏꯆꯦ ꯊꯣꯏꯕꯤ ꯍꯥꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄꯤꯌꯨ. ꯋꯥꯁꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯑꯣꯏꯁꯅꯨ." ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯑꯊꯣꯏꯕ, ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯇꯁꯦꯡꯕꯗꯤ ꯊꯧꯗꯣꯛꯁꯦ ꯏꯃꯥꯅ ꯃꯥꯕꯨ ꯐꯠꯇꯅꯕ ꯈꯜꯂꯨꯕꯗꯤ ꯅꯠꯇꯦ. ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯑꯍꯜ ꯑꯃꯈꯛ ꯂꯥꯛꯈꯤ. ꯃꯍꯥꯛ ꯂꯝꯕꯤ ꯀꯛꯉꯥꯎꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ. ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯕꯅ ꯀꯔꯤꯃꯇ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ. ꯏꯆꯥ ꯊꯣꯏꯕꯤꯅ ꯑꯍꯜ ꯑꯗꯨꯕు ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯈꯤ. ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯁꯦꯜ ꯑꯗꯣ ꯄꯤꯔꯝꯂꯕꯅꯤꯅ ꯃꯁꯛ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯈꯟꯈꯤ. ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ. ꯇꯁꯦꯡꯕꯗꯤꯅꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯔꯥꯙꯥ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯒ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛꯀ ꯇꯣꯛꯅꯈꯤ. ꯃꯥꯒꯤ ꯑꯅꯤꯡꯕ ꯀꯥꯏꯕꯒꯤꯗꯃꯛꯇ ꯂꯃꯟ ꯑꯁꯦ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯔꯛꯄꯅꯤ. ꯃꯗꯨꯗꯒꯤ ꯏꯆꯦ ꯑꯍꯜꯅ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯈꯤ. ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ. ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯃꯥꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯏꯃꯥ, ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯤ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯥꯔꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯩꯇꯥꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤꯔꯥꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫